Kari? Kari huwag ka uy-uy talo nga ngiro kari ngiro. Kari ngaw mo tayo sa. Ngaw mo tayo sa. Nice. Masuk nga ko yahaw niyo ko marag tika. Tawin. Nice. Đó. Wada, nang kay hay ningi nang nang cái duty mo tang nang kay hay ningi. Kay hay ning wala iga ba. To hozi hozi Manipur da hol irang sig moram da tang wahay mo tang hayu na. Ay na rin halap. Ha? Ay na rin yan. Nate katang wahay amay tang mayam prajagi mafamda aigi viewers singi mafamda amtang wahay amay tang haibigera. Ay na rin yan niya di hayo. Hayo to na. Na mayam na nang sa kay tawag taw gay star kaya nam to yan gi star lo sing nam to masing thingam. Kari? Mayang sai fi sura phau mayam siong phobom leitamani na ko swain phau re mapana su phi ngang ta lei di Ay na sura ma na sura. Kari ai ba Ay na sura ma na sura. nang su dori soya rồi papa ta khi dori ma sa bye bye hai rồi rumal nang gi da makta han rumal ne aina lei bi di se Lupa tara. nang di mahal itu terang bilai dari kya bilai itu dia nang kita mahal li pasanan tu kita tahu roh aduh no alam nasi bye bye good night Video dah ada. mun papa sakhare nya papa sakhare masa papa sakhare ni no kai mali sakhare ne papa akwai hauji mama ga nu ga la thalani cái cartoon dùng một thằng này hầu gì nè ba sẽ phun cầu rồi mày chú phun cầu rồi mày dùng nè phun cầu đấy nâng cao đấy nó phun cái lối nè bà thằng tôi đang công cơ mà thằng cái bao gì nghe video lo bose ikai na phone ko loi kaw ram ya hauji yong tu mung ka ta ge yong baro ta do re kai tharam gi du di khang ge mayam ai di ai gi nu pa ge password ka khang de ngo hai bi dem ta mayam su smain tong na bra ai dem ta hai bi de khoi nu pa na ai ngon na ma gi nang gi pattern Ay thawag sa kay thawag nga. nang cái thằng cái thằng nó mấy am nó hàng ấy cái thằng nó ai làm cái bên một thật khare Ay thawag sa kay thawag nga. à mấy am nó hàng ấy mà Ay thawag siya. Ni na pa siya po kada line na phang. cái đi mình phải sạc phụ được lại nó phăng nó bao Ay giờ na pa siya po kada line na phang. phăng nó bao giờ thằng bằng nè này hàngนี้sẽนั่งมีว่าเดี๋ยวพูดอะไรอย่างเงี้ยให้หรอดูซูมันเนี่ยล่ะป้าsẽ ui được bà tao bây giờ ngang Hazik akhoi da gari thau khra nei siga le mai gari makha da toi chong ngasi se numit humni kwa ngasi ga nongmani nong numini ni pura lockdown to ine ba den dukan kai ka am ta hang de nahan de se dukan ga se ke am theng theng na hang ga le nangi bullet to thora bo ha hoi aje de gon gi mo to bo du style ni yin han gi to se me am da do we na khun jon na lai
ꯍꯧꯖꯤꯛꯇꯤ ꯆꯠꯈꯔꯦ ꯅꯨꯡꯉꯥꯏꯕꯤꯗꯦ ꯃꯣꯏ ꯇꯨꯝꯕꯒ ꯐꯪꯄꯣꯠꯇꯦ ꯃꯣꯏ ꯄꯨꯟꯁꯤꯁꯦ ꯀꯣ ꯄꯩꯁꯥꯁꯦ ꯋꯥꯅ ꯇꯥꯟꯈ꯭ꯔ ꯄꯣꯠꯅꯤ ꯁꯤꯒ ꯃꯌꯥꯝ ꯑꯩꯒꯤ ꯚ꯭ꯌꯨꯋꯔꯁꯤꯡꯗ ꯑꯩꯅ 4Gꯒ ꯌꯥꯎꯔꯒꯗꯤ ꯒ꯭ꯌꯥꯟ ꯇꯥꯎꯀꯣ ꯒ꯭ꯌꯥꯟ ꯇꯥꯎ ꯄꯩꯁꯥ ꯍꯥꯏꯕꯁꯦ ꯌꯥꯝ ꯋꯥꯅ ꯇꯥꯜꯂꯤꯀꯣ ꯑꯩꯈꯣꯏ ꯅꯨꯄꯥꯁꯨ ꯉꯥꯏ ꯄꯨꯝꯅꯃꯛꯅꯤ ꯍꯥꯏꯔꯤꯁꯦ ꯀꯩꯅꯣ ꯐ꯭ꯂꯥꯏꯠ ꯑꯃ ꯄꯥꯏꯔꯤ ꯌꯦꯡꯉꯣ ꯎꯗ꯭ꯔꯦ ꯁꯤꯗꯩꯗꯤ ꯑꯣ ꯅꯤꯟ ꯃꯃꯥꯡꯒꯤ ꯅꯤꯟꯗꯣ ꯀꯗꯥꯏꯗ ꯂꯩꯒꯦ ꯍꯥ ꯇꯨꯝꯃꯁꯤꯔꯣ ꯃꯃꯥ ꯉꯥꯏꯔꯤꯔꯣ ꯑꯗꯨꯒ ꯃꯌꯥꯝꯀꯣ ꯁꯤꯁꯦ ꯅꯍꯥꯟ ꯂꯧꯔꯛꯄ ꯊꯔꯣꯏꯗꯨꯅꯦꯕ ꯍꯥꯏꯕꯗꯤ ꯉꯔꯥꯡ ꯂꯧꯔꯛꯄ ꯊꯔꯣꯏꯗꯨꯅꯤ ꯑꯗꯨꯒ ꯊꯔꯣꯏ ꯈꯔ ꯑꯃ ꯇꯥꯎꯈꯠꯇꯅ ꯂꯩꯔꯦꯕꯀꯣ ꯑꯗꯣ ꯁꯨꯃꯥꯏꯅ ꯑꯩꯅ ꯚꯣꯏꯁ ꯀꯣꯚꯔ ꯇꯧꯕꯁꯦ ꯃꯉꯥꯜꯂꯩꯕꯤꯁꯨ ꯃꯥꯁꯨ ꯉꯥꯡꯍꯧꯗꯩ ꯀꯟꯅ ꯋꯥ ꯉꯥꯡꯉꯦꯕ ꯈꯪꯉꯕ ꯃꯥꯁꯦ ꯌꯥꯝ ꯊꯦꯡ ꯇꯨꯝꯃꯤ ꯃꯉꯥꯜꯂꯩꯕꯤꯁꯦꯀꯣ ꯑꯗꯨꯅ ꯂꯩꯕꯩ ꯂꯩꯕ ꯃꯥ ꯉꯥꯏꯍꯥꯛ ꯀꯥꯔꯇꯨꯟ ꯌꯦꯡꯉ ꯂꯩꯖꯔꯁꯅꯨ ꯑꯩ ꯑꯁꯤꯕꯁꯤꯡꯁꯦ ꯈꯨꯝꯒꯠꯂꯒ ꯑꯇꯩꯉꯩꯁꯦ ꯃꯊꯨꯟ ꯀꯛꯑꯒ ꯑꯗꯨꯒꯩꯗꯤ ꯐꯖꯅ ꯆꯥꯝꯊꯣꯛꯑꯒ ꯕꯥꯇꯤꯜꯗꯀꯣ ꯑꯗꯨꯒꯩꯗꯤ ꯆꯦꯡ ꯍꯥꯞꯄꯒ ꯊꯥꯔꯝꯒꯦ ꯆꯦꯡ ꯍꯥꯞꯄꯒ ꯃꯥꯒꯤ ꯐꯠꯇꯕꯁꯦ ꯊꯣꯛꯈꯤ ꯍꯥꯏꯌꯦꯕꯀꯣ ꯑꯗꯣ ꯅꯣꯡ ꯇꯥꯕ ꯃꯇꯝꯅꯤꯅ ꯃꯔꯨꯝ ꯆꯪꯅꯕ ꯃꯇꯝꯅꯤꯅꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯦ ꯑꯩ ꯃꯊꯨꯟꯗ ꯀꯛꯑꯒꯅꯦ ꯍꯥꯏꯕ ꯅꯤꯡꯒꯥꯏ ꯃꯤꯅꯤꯅꯦꯁꯦ ꯕꯣꯛ ꯕꯣꯛ ꯀꯦꯜꯂꯦꯕ ꯃꯥ ꯌꯥꯝ ꯅꯧꯔꯤ ꯍꯥꯏꯇꯥꯔꯦ ꯀꯃꯥꯏꯅ ꯊꯥꯡꯁꯤꯅ ꯕꯠ ꯕꯠ ꯀꯛꯄꯗ ꯑꯗꯨꯝ ꯖꯥꯔꯦꯕ ꯈꯪꯕ ꯑꯗꯨꯅꯤ ꯃꯌꯥꯝ ꯑꯗꯨꯗꯤ ꯅꯣꯡꯉꯥꯜꯂꯒ ꯊꯣꯡꯕ ꯌꯥꯔꯅꯤꯅ ꯅꯣꯏꯗꯤ ꯑꯗꯨꯒ ꯃꯌꯥꯝꯁꯤꯅ ꯅꯣꯡꯉꯥꯜꯂꯕ ꯃꯇꯨꯡꯗ ꯑꯩꯅ ꯅꯨꯡꯗꯥꯡꯗ ꯑꯣꯏꯅ ꯆꯥꯔꯒꯦ ꯍꯥꯏꯅ ꯊꯥꯡꯒꯠꯂꯦ ꯑꯂꯨꯅꯦ ꯊꯔꯣꯏꯅꯦ ꯑꯗꯣ ꯃꯉꯥꯜꯂꯩꯕꯤꯁꯨ ꯀꯥꯔꯇꯨꯟ ꯌꯦꯡꯉꯒ ꯊꯝꯃꯦ ꯑꯩꯅ ꯃꯥ ꯀꯥꯔꯇꯨꯟ ꯌꯦꯡꯉꯤ ꯑꯗꯣ ꯑꯗꯨꯗꯤ ꯃꯌꯥꯝ ꯇꯝꯊꯥꯊꯤꯅ ꯂꯥꯏꯕ ꯃꯑꯣꯡꯗ ꯊꯣꯡꯕꯒꯤ ꯊꯔꯣꯏꯁꯦ ꯐꯨꯠꯂꯕ ꯃꯇꯨꯡꯗ ꯐꯖꯅ ꯉꯧꯔꯦ ꯑꯩ ꯈꯥꯡꯁꯦ ꯉꯧꯔꯕꯅꯤ ꯌꯦꯡꯉꯣ ꯃꯦꯖꯤꯛ ꯑꯃ ꯇꯧꯈ꯭ꯔꯦ ꯑꯗꯨꯅ ꯑꯩ ꯈꯥꯡꯁꯦ ꯈꯪꯕ ꯏꯋꯥ ꯋꯥꯍꯧꯗꯕꯤꯗ ꯉꯧꯊꯣꯛꯈ꯭ꯔꯦ ꯃꯌꯥꯝ ꯈꯪꯉꯕ ꯅꯣꯡꯅꯔꯅꯨ ꯍꯟꯗꯛ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯩꯗꯤ ꯅꯣꯡꯅꯔꯅꯨ ꯑꯩ ꯈꯥꯡꯗꯀꯣ ꯃꯌꯥꯝ ꯑꯗꯨꯅꯦ ꯑꯩꯗꯤ ꯉꯥ ꯌꯥꯎꯗꯕꯤꯗ ꯈꯥꯔꯤ ꯇꯣꯉꯥꯟꯅ ꯊꯥꯎꯁꯤꯗ ꯊꯣꯡꯗꯣꯏꯅꯤ ꯖꯦꯅꯝꯁꯤꯒ ꯇꯧꯔꯒ ꯌꯥꯝ ꯁꯥꯊꯤꯅꯁꯨ ꯍꯥꯎꯈ꯭ꯔꯦ ꯍꯥꯏꯗꯤ ꯑꯗꯨꯒꯀꯣ ꯃꯌꯥꯝ ꯊꯔꯣꯏꯁꯦ ꯌꯥꯝ ꯁꯥꯊꯤꯅ ꯃꯌꯥꯡ ꯀꯪ ꯂꯩꯔꯝꯃꯦ ꯃꯥꯒꯤ ꯀꯩꯅꯣ ꯍꯥꯞꯄꯗꯨꯅ ꯆꯦꯡ ꯍꯥꯞꯄꯗꯨꯅ ꯈꯪꯉꯕ ꯁꯨꯃꯥꯏꯅ ꯅꯥꯀꯨꯞꯄꯤꯒ ꯇꯣꯉꯥꯟ ꯈꯛꯇꯪ ꯊꯥꯎꯖꯔꯒ ꯄꯥꯁꯄꯣꯔꯟ ꯍꯥꯞꯄꯒ ꯇꯦꯖꯄꯇꯥ ꯍꯥꯞꯄꯒꯤ ꯃꯍꯥꯎꯁꯦ ꯑꯝꯇꯪ ꯇ꯭ꯔꯥꯏ ꯇꯧꯀꯣ ꯃꯌꯥꯝ ꯈꯨꯍꯥꯎ ꯑꯃꯗꯤ ꯍꯥꯏꯉꯥꯏ ꯂꯩꯇꯅ ꯍꯥꯎꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯌꯥꯝ ꯑꯗꯨ ꯃꯇꯨꯡꯗ ꯌꯥꯝ ꯁꯥꯊꯤꯅ ꯕꯨꯛꯁꯦ ꯐꯖꯅ ꯆꯠꯆꯈ꯭ꯔꯦ ꯑꯗꯨꯒꯅꯦ ꯈꯪꯉꯕ ꯆꯥꯎꯕꯣꯏꯗꯁꯨ ꯈꯔ ꯄꯤꯔꯦ ꯑꯩ ꯈꯨꯊꯣꯛꯄ ꯀꯁꯥꯔ ꯈꯨꯊꯣꯛꯁꯦ ꯃꯍꯥꯎ ꯌꯦꯡꯉꯨ ꯍꯥꯏꯅ ꯈꯪꯉꯕ ꯑꯗꯨꯗꯤ ꯌꯥꯝ ꯂꯥꯏꯅ ꯌꯥꯝꯅ ꯑꯩꯈꯣꯏ ꯂꯩꯖꯕ ꯈꯔꯗꯨꯅ ꯑꯗꯨꯝ ꯍꯥꯎꯅꯕ ꯊꯣꯡꯉ ꯑꯗꯨꯝ ꯆꯥꯏꯌꯦꯕ ꯃꯌꯥꯝ ꯈꯪꯕ ꯑꯩ ꯈꯥꯡꯁꯦ ꯉꯔꯣꯛ ꯉꯧꯕꯗ ꯂꯣꯏꯔꯦ ꯌꯦꯡꯉꯣ ꯃꯌꯥꯝ ꯅꯣꯛꯅꯕꯤꯔꯅꯨꯀꯣ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤ ꯀꯔꯤ ꯈꯥꯡꯁꯦ ꯃꯔꯝ ꯊꯥꯒꯠꯄꯤꯔꯝꯃꯨ ꯃꯦꯖꯤꯛꯅꯤ ꯃꯦꯖꯤꯛ ꯑꯩꯕꯨ ꯄꯨꯔꯥ ꯃꯟꯇ꯭ꯔꯒ ꯁꯣꯟꯕꯗ ꯁ꯭ꯋꯥꯏ ꯂꯥꯎꯊꯣꯛꯄꯒꯤ ꯋꯥꯅꯤ ꯌꯥꯝ ꯂꯥꯏꯅ ꯂꯩꯔꯝꯕꯩ ꯋꯥꯅꯤ ꯑꯩꯅ ꯅꯍꯥꯟꯗꯩ ꯋꯥꯅ ꯍꯣꯠꯅꯖꯕꯗꯣ ꯀꯩꯌꯨꯝ ꯋꯥꯗꯕꯤꯗꯅꯦ ꯁ꯭ꯋꯥꯏꯗꯨꯒ ꯑꯣꯏꯅ ꯀꯩꯅꯣ ꯇꯧꯈꯤꯕꯒꯤ ꯋꯥꯅꯦ ꯌꯥꯝ ꯊꯥꯖꯗꯅꯅꯦ ꯀꯣꯛꯈꯤꯕꯒꯤ ꯋꯥꯅꯦꯕ ꯈꯪꯉꯕ ꯃꯌꯥꯝ ꯑꯗꯨꯗꯤ ꯌꯦꯡꯉꯣ ꯊꯔꯣꯏ ꯊꯣꯡꯕꯁꯦ ꯃꯑꯣꯡ ꯇꯥꯕꯗꯁꯨ ꯂꯣꯏꯔꯝꯗꯣꯏꯅꯤ ꯌꯦꯡꯉꯣ ꯃꯆꯨꯗꯩ ꯀꯔꯤꯗꯩ ꯈꯨꯐꯖꯕ ꯆꯥꯗꯥꯏꯃꯛꯇꯅ ꯍꯦꯟꯅ ꯐꯖꯩ ꯀꯦꯃꯦꯔꯥꯗꯤ ꯈꯪꯉꯕ ꯃꯌꯥꯝ ꯈꯨꯐꯖꯕ ꯆꯥꯗ꯭ꯔꯦꯕ ꯃꯆꯨꯁꯦ ꯈꯪꯉꯕ ꯑꯗꯩꯗꯤ ꯃꯅꯝꯁꯦ ꯑꯗꯨꯝ ꯆꯦꯜꯂꯤꯕꯗ ꯂꯣꯏꯔꯦ ꯃꯌꯥꯝ ꯅꯨꯡꯗꯥꯡꯗ ꯑꯣꯏꯅ ꯊꯔꯣꯏ ꯊꯣꯡꯕꯁꯦ ꯆꯥꯖꯔꯒꯦꯕꯀꯣ ꯁꯤꯗ ꯊꯔꯣꯏ ꯊꯣꯡꯕꯁꯦ ꯂꯩꯔꯦ ꯆꯥꯛꯀ ꯑꯇꯣꯞꯄ ꯃꯊꯦꯜꯗ ꯌꯥꯎꯗ꯭ꯔꯦ ꯃꯌꯥꯝ ꯑꯩ ꯆꯥꯔꯒ ꯃꯌꯥꯝꯗ ꯈꯪꯍꯟꯖꯔꯛꯀꯦ ꯊꯔꯣꯏ ꯆꯥꯗꯕ ꯌꯥꯝ ꯁꯥꯊꯤꯅ ꯀꯨꯏꯔꯦ ꯅꯤꯅꯣ ꯅꯪ ꯆꯥꯒꯗ꯭ꯔꯥ ꯍꯌꯦꯡ ꯆꯥꯎꯔ ꯆꯥꯕꯤꯕ ꯑꯩꯅ ꯆꯦꯡꯒ ꯍꯥꯞꯄꯒ ꯇꯤꯡꯉꯒ ꯊꯝꯃꯤꯅꯦ ꯑꯍꯤꯡ ꯑꯃ ꯃꯇꯣꯡ ꯌꯥꯝ ꯄꯤꯛꯏ ꯊꯔꯣꯏ ꯄꯤꯛꯄꯅꯤꯅ ꯃꯌꯥꯝ ꯏꯒꯅꯣꯔ ꯇꯧꯕꯤꯔꯣ ꯕꯦꯛꯒ꯭ꯔꯥꯎꯟꯁꯦꯀꯣ ꯑꯆꯦꯡ ꯃꯄꯥꯛꯁꯦ ꯆꯣꯠꯈꯤꯗꯅꯀꯣ ꯐꯧꯗꯣꯛꯎꯕꯒꯤ ꯍꯌꯦꯡ ꯀꯣꯝ ꯐꯧꯗꯣꯏꯅꯦꯕ ꯑꯩ ꯐꯖꯅ ꯆꯥꯖꯈꯤꯒꯦ ꯃꯣꯔꯣꯛꯄꯨꯗꯤ ꯌꯥꯝ ꯍꯦꯟꯖꯟꯅ ꯁꯥꯗ꯭ꯔꯦ ꯈꯔꯒ ꯂꯣꯏ ꯆꯈꯥꯏꯔꯒ ꯇꯧꯔꯝꯃꯤꯁꯤꯅ ꯃꯁꯛ ꯍꯤꯌꯥꯔ ꯕꯦꯟꯁꯦ ꯐꯪꯉꯦꯕ ꯁꯤꯒꯤ ꯄꯥꯎꯆꯁꯤꯒꯩ ꯈꯪꯕ ꯑꯗꯣ ꯍꯤꯌꯥꯔ ꯕꯦꯟ ꯐꯪꯕꯗ ꯍꯤꯌꯥꯔ ꯕꯦꯟꯁꯤ ꯃꯀꯣꯛꯇ ꯍꯥꯞꯆꯜꯂꯦꯅꯀꯣ ꯑꯗꯩ ꯃꯀꯣꯛꯇ ꯍꯥꯞꯆꯜꯂꯒ ꯃꯥꯏꯁꯦ ꯗꯨꯅꯤꯌꯥ ꯄꯨꯝꯅꯃꯛ
ꯂꯣꯏ ꯄꯨꯊꯣꯛꯑꯒ ꯃꯌꯨꯡꯁꯨ ꯍꯟꯖꯤꯜꯂꯒ ꯇꯧꯔꯝꯃꯤꯁꯦ ꯌꯦꯡꯉꯣꯕ ꯁꯤꯕꯨ ꯑꯩꯗꯤꯅꯦ ꯍꯥꯏꯁꯤꯅꯦꯉꯣ ꯃꯁꯝ ꯐꯥꯅꯕꯅꯦꯅꯁꯨ ꯈꯪꯉꯤꯍꯦ ꯃꯅꯞꯀꯁꯨ ꯇꯥꯔꯤ ꯀꯩ ꯃꯥꯜꯂꯤꯒꯦꯕ ꯁꯤꯕꯨ ꯂꯝꯍꯦꯟꯗ꯭ꯔꯦ ꯌꯦꯡꯉꯣ ꯅꯣꯏꯅ ꯀꯩꯗꯧꯔꯤꯅꯣ ꯅꯪ ꯁꯤꯕꯣ ꯑꯩꯁꯦ ꯏꯁꯥ ꯅꯨꯡꯉꯥꯏꯇꯦꯅ ꯉꯥꯛꯇꯪ ꯍꯤꯞꯄ ꯃꯥꯅ ꯂꯣꯏ ꯀꯨꯝꯊꯕ ꯍꯩꯔꯦ ꯐꯃꯨꯡꯗ ꯑꯩꯗꯨꯅ ꯂꯣꯏ ꯇꯧꯔꯝꯃꯤ ꯂꯤꯂꯥꯁꯦ ꯌꯦꯡꯉꯨꯁꯦ ꯌꯦꯡꯉꯨꯅꯦ ꯃꯅꯞꯀ ꯇꯥꯡꯉꯦ ꯍꯦꯠ ꯃꯅꯞ ꯇꯥꯔꯦ ꯅꯨꯅꯨ ꯅꯪ ꯌꯥꯗ꯭ꯔꯦ ꯆꯥꯎꯕꯁꯦ ꯈꯪꯕ ꯃꯤ ꯌꯥꯎꯏ ꯍꯥꯏꯔꯛꯑꯦ ꯆꯥꯎꯕ ꯃꯌꯥꯝ ꯑꯩꯈꯣꯏ ꯑꯥꯗ ꯆꯠꯂꯨꯈꯤꯒꯦ ꯃꯉꯥꯜꯂꯩꯕꯤꯒ ꯆꯥꯎꯕꯒ ꯂꯥꯛꯑꯣ 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 ꯆꯥꯎꯕ ꯑꯉꯥꯡꯈꯩ ꯂꯦꯁ ꯄꯤꯖꯔꯝꯃꯤꯕ ꯌꯦꯡꯉꯨ ꯃꯌꯥꯁꯨ ꯑꯃꯈꯛꯇꯪ ꯍꯧꯔꯤ ꯃꯥ ꯆꯥꯖꯔꯤ ꯀ꯭ꯔꯦꯝ ꯀ꯭ꯔꯦꯝ ꯂꯥꯎꯉꯩ ꯃꯃꯥꯏꯁꯤ ꯃꯃꯥꯏꯁꯤ ꯀꯣꯔꯣꯛ ꯀꯣꯏꯔꯒ ꯅꯨꯡꯁꯤꯗ꯭ꯔꯦ यहो सागर के मम्मी के साथ फोन बात करता है क्या काफी दिन हो गए क्या ही नहीं sauwadi amay magpupuntin sa mukha saya lai ren phado exam di hiyo na ada tanu